ngasi leikai sida ikhungang asida tinbiriba lai guru ahalaman ipaipal ima indol echil-enao marup-mapija khwai pumnamakki mafamda Ebungo Jesu Khrista gi mingda nolukna khurumjari lamdam asida matamgi matung inna haidokhraba wahaising adu thungnanaba ching amasung tamda Ebungo Jesu Khrista bu thajaba Christian sing asi nongma nongmagi mathang chawkhalakli Jesu Khrista bu thajaba matamda masung Christian oiba matamda Christian sing asi how olabani Meetei na Christian oiba haibase how olabani how gi lai ningbani haiduna hanthana yengbiba amasung noknabiba chamnabiba thokdaba natte lamdam asida amasung leikai asida leriba ipaipal echil-enao marup-mapija ima indon singnade Christian oiba matamda how oli haina noknabiba chamnabibadi thoidokpa tajaba leite adubu mafam kharadadi Christian bu oirabadi how oli how gi lai ningi haiduna imungdagi tanthokpiba leikaidagi tanthokpiba fubiba chaibiba otpiba naibiba amasung thina ngangbiba thokdaba natte adubu how haibase kanano how haibase kadaida lerami chingmi haibasina kanano tammi haibasina kanano haibase aikhoina mamut tana khangminnaba mathau tai yelhongaidagi leramlaba yelhomi singna thambiramlaba Meetei aikhogi chingu maichau kayana iduna thambiramlaba kaubru chingoiron puya natragana kaubru thelol puya haina khangnaba puya sida sum haina hai awangba kaubru asuppa leimalai khunda ahanba ilik mapal thariba nungthai mau lingliba puya gi likhun asina aikhoida tai madudi matam amada tamda leiriba tammi aikhoi asi loibi chingsang pareng asida awangba chingdolda khunda leita duna leirami haibase kaubru chingairon puya gi likhun asina mayek sengna tai sakok salai thilel puya asida parurabadi salai lelgi kanglutna chingdonda khundarami amasung chingmi oina palami haiduna puya gi likhun asina tai aikhoi matam amada chingmi oirami aikhoina tampaki lamdam asida khunda leita dringai gi mamangda aikhoi chingda khundarami langmai chinggoiron puya haibase phaktokna paba matamda angom salaina langmai chingda ningthau oina palami haiduna iri angom salai di kanano haina thigat urabadi Meetei aikhogi salai taret ki manungda yauriba angom salai haribasini thangjing chinggoiron puya amasung chingni chuplen puya hariba puya asi paba matamda ibudau thangjing hariba chingthak asida khunda leitaramdagi likhunadu puya asina mayek seng utli chingkhai thelon puya asi amuk paba matamda yaifu ningthausu chingda palami haiduna iri kaubru chinggoiron puya amasung chingni chuplen puya asi amuk hanna phaktoktuna yenga matamda Meetei aikhoina yelhongaidagi chatharakliba lai harauba haibase ihan hana pangthokkiba mafam adu kaubru chingdani haiduna mayek seng palli maram aduna Meetei aikhoina how oli how gi lai ningi chingmi ni haiduna hanthana yengliba si yelhomi oiramlaba ipa ipu sing adu kadaida khunda leitarami aikhoi kadaidagi lakpano aikhoi kadaidagi thorakpano aikhoi kadaidagi kumlakpano haibase thigatluba matamda puyana mayek sengna taakli madudi aikhoi gi ipa ipu sing ado chingda khunda leitarami chingda khunda leitaramba chingmi sing adu gi chada naudani haibase yelhongaidagi thambiramlaba puya sing sina mayek sengna taakli chingmi tammi gi haurak wari a synopsis on mera hauchongba haina khangnaba lairik NG Kangjiana iba lairik asida mayek sengna taakli madudi chingmi tammi amatani aduga yelhongaidagi khunda leitaduna I amatagi chada nauda oina haurakkhibadu aiba asina mahakki lairik asida marik chumna piri chakpa khunthok puya haibasi paba matamda kege moirang chawba sanauba hairibasing asina chingda khunda leitaduna leirami haibasi puya asina taakli sakok salai thilel puya asi amuk paruba matamda salai lel amasung ningthau apam thoibana luchingduna palambagi wahaising iri ngasi aikhoina leiriba kanglipa samudra imaidagi fit lising aniga chatruk lom wangi maihau langpungna chingba puyana sungna taakli
matam amada kanglaipak asi laija isingni ikomoina leirammi matam aduda tampaki lamdam asida hunda leitaba yaramde hairiba matam asida ipai pusing aduna tampakta hunda leitaduna leiba yadabadagi awangba chingda hunda leitaarambagi likhun puyana taakli tamenglonggi lambi semlakpa matamda awangba chingsing asi kaglakpa matamda angakpa fossil amakak phangki hairiba fossil asi Dr. Horana scientific experiment tawraba matamda hairiba fossil asi samadrugi ironungda leiba cattle a marine fish haiba lemlei nga adugi saruni fossilni haibasi mayeksinga tai masina aikhoibu mitna singhanba malei madudi matam amada puyana taakliba kangleipak asi laija isingni ikomoina leirammi haibasigi khudam chap chana phangi samadrugi ironungda leiriba nga aduna mahakki fossil adu kangleipak asida matau kramna yorokpage haibagi khudam de puyana taakliba kangleipak asi matam amada laija isingni ikomoina leirambadagi hairiba lemlei nga asi lamdam asida ising thumduna leiringai matamda leiramba lemlei nga amani haibasi mayeksingna tai hairiba matam asida yelhomi ising aikhogi ipa ipusing ibudau ibendau sing adu tampaki lamdamda khunda leitaba yadabadagi chinggi lamdam asida chingmi oina khundarami chingmi oirami haibasi liraba likhun sing asina amasung scientific experiment sing asina mayek sing taakli marjing thelo latamda kari haina iri haibabu mar thangwai hanba nongpok wairong atonba nasanau ibem chinggi macha hainau biga loinana thangwai khunda ahanba haiduna mayek sing iri marjing chingda ihan hana khundarambagi matang adu marjing thelol latam asina mayek sing palli wangbren chingda khundabagi matangda wangbren thelolda mayek sing taakli chingu ibungo khana chawba wangbren bisum yekpa khongji yanba uchek kongum konlingba ngaren kongum konthaba laiji ithong lonba lemlei nga thong thingba nasanau ibem anal nan phau chanu taloi lumlen mapal makka phamding liba wahai singsina taakli madudi Chandel district ta leiriba wangbren chingda khundaram libasi ibudau khana chawba wangpulen haiba asini haibasi taakli amasung hairibe ibudau asina anal chanu nanphau chanu asibu taloi singda chandano khundarami haiba tai Kaunu ching loya lakpa ching langol ching haibok ching phunal ching laimaton ching Kaubru ching haubi ching thangjing ching hairiba ching sing asida Meetei ipai pu singi ariba yelhomi sing aduna khunda leitarami haiduna chingmi oina khundarami haibasi ariba larik sing asida amasung puya sing sina mayek sengna taakli langol chingda luwang ningthongna palambagi wari kangla tongbi chingsa asida malia phambal chana ningthau oina palambagi wari sugnugi noibi chingda maihu phaibok ching nunggai ching Kongba maru ching, waroi ching, lamangdong ching, nongpok sengmai ching, chingpu ching sing asida. Meetei ekhoi gi ipa ipu singna chingmi oina khundarami haibasi ariba larik lashu singda mayek sing palli. Kaubru chingoiron amasung chingni chuplen puyada kari haina takpage hababu. Meetei ekhoina chingi lamda khundarambasi mayek sing taakli madudi Sangai yumpham achauba, sangai yumpham macha, amam laishalok, sarai thel, nung yangkop, nung sumbal, nung suk, santhong ikon, pokpi laishanu, miren potin pham, pakhang ba laikon, asina chingba kaya sing asi phangli. Kaubru chingsa asida maru oiba khubam, yangkhai gi mathakta leiri, mafam sing adu Meetei aikhoiga tatna thanaba yadraba khubam ngaktani. Maram aduna Meetei ekhoi asi yelhongaida chingda khunda leitaduna leirammi chingmi oirammi haibasi ariba larik laishu puya sing asina mayek sing taakli adubu ngasidi Meiteina Christian oiba matamda how oli chingmi oli how gi lai ningi haiduna noknari chamnari ipa ipu sing aduna chingmi oiringai chingda khunda leitaduna leiringai matam aduda how gi matau gumna khundarami leirammi
adu oirabadi aikhoina ngasi haubu hanthana yengbo oirabadi chingmi bu hanthana yengbo oirabadi usit thawaidana aikhoina makhoibu khanbu oirabadi yelongaida loibi chingsang pareng sing asida khunda leitaramba ipa ipu sing adubu hanthana yengba usit thawaidana khanba matauga chap manai Christian singna ngasi phawbada Christian lining chatpa matamda Meetei ipa ipu singi chatnabi chatnarol hajakhraba thaugalon anem awang khaiba thak kha khangba aikhoigi leijaram liba ipa ipu singna thambiram laba mamal yam laba culture amasung tradition ne sibu manghan ge haina khakhande chingmi tammi ge horok wari a synopsis on mera hauchong ba haiba sana konungi thaugalda nungsijaraba ikai khumnajaraba mingoina pallabda NG kangjia mangangna iba lairik asigi lamai nipuni thoi asida kari haina pallai kabui lolda chingbu hau haina kawi mibuna mai kawi aduna kabuina chingmibu hau mai haina khangnei buyadana nasong chauna mapangal leina hau hau launa chongna chingmina palai haibagi hau haina khangnei asigumba ariba likhun sing asida mamangaidagi leiramlaba ariba wakhalon sing amasung ariba wahi wata sing asina mayek sengna taakli madudi tamga yamna naknana leiramba kumhai singi manungda mera hau chongba haibasi panba yai matam asida chingi mangai sing tammigi mangai sing unaduna pot lanaduna khudol pot pinaduna kumai harawa pangthoktuna chingmi tammi anigi yamna nungsina balipun adu mayek sengna utli ngasidi Meetei singna Christian oirakpa matamda how oli chingmi oli haiduna noknariba chamnariba asi ipa ipu singbu noknabiba chingda khunda leitaduna leiramba yelhomi sing adubu hanthana yengbibaga chap manai aikhoina haukraba wari kaya asibu amuktang phakattuna yengba matamda kari haina hai ibudau khana chawbu wangpulen anal khulakpagi machanupi nanphau chanu taloi singda chanduna pankhibagi wari iri ngasi phawbada wangbren laifamda anal nanphau chanubu lairembi oikhibadagi chingmi tammi animakna hailai katminnari Christigi chahi chatroko humpu humdoidagina chachet humpu humdoi phawbada palamba maidingu nauthing khongna nongmai ningthaugi machanupi petangabu taloi singda chanki ngasidi nongmai ningthaugi machanupi chingmi ningol petanga asi miyamna yumjau lairembi haina khangnari Christigi chahi chamapanga marifu maridagina lising amaga humpu mari phawbada palamba maidingu irengbana haurai matam haibi ukrul khulakpagi machanupi bu taloi singda chanki matam aduda mapabung haurai matam haibi damakta leirum phi khudol tamduna machanupi bu pibiki ngasi phawbada Meetei aikhoina luhongma matamda hairiba phi asi nupi mayumgi ahal laman sing machanupi adugi damakta khudol tamnari chingmi tammi anigi leinaramba nungsinaba mari adu yelongaidagi hawduna yamna phajaba mawongda lisangsina lakhi Christigi chahi lising amaga chahum yankhai mapandagina lising amaga chahum marifudra mari phawbada palamba maidingu tabungbana Tingsong chingda panba tingsong ningthau khelembagi machanupi lara la sangnubu taloi singda chanki ngasidi Meetei aikhoina lamdam masida lara la sangnu chingmi ningol adubu nongpok ireima haina miyamna sakhangnari Christigi chahi lising amaga chatruk humpu taruk tagina lising amaga chatruk marifudraga taret phawbada pankhiba maidingu paikhombana inga lei hariba nupi asi taloi singda chanki maram khulakpagi machanupi chingmi ningol asi Meetei gi maidingu asina taloi singda chanki bagi wari iri Christigi chahi lising amaga chatruk marifudra taret tagina lising amaga chatret sumna mapan phawbada kanglei-pakta ningthau oina pankhiba maidingu charai rongbana chothe khulakpagi machanupi nungthil chaibi busu taloi singda changani haina mayum maikei tana purakhibagi wari iduna leiri hairiba sing asi chingmi ningol aikhoina hau hau haina ngasigi miron asina ngangnariba hainariba hanthana yengbiriba mioi sing ngaktani ipa ipu singna yelhongaidagi hauna yelhomi sing asina chingmi tammi khaidana chingmi na tammi na chingmi launa leinaduna yamna nungsinaba punsi adu lakhi
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯃꯤꯔꯝꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕꯒꯨꯝꯅ ꯎꯅꯕ ꯃꯇꯝꯗ ꯍꯪꯒꯣꯏꯅꯕꯒꯨꯝꯅ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯍꯜꯂꯤ ngasi wa ngangliba ai isama Meetei lamdam asida pokpani lamdam asida chawbani aina Christian oiba matamda Meetei ipa ipu singna thambiram laba Meetei gi lon ngangi Meetei gi phijet se Meetei gi chinchak sai aina Christian oiba matamda ai furup onba leite lon hongba leite ai gi phijet chakcha singasi miram gi matau tamle haraga aina set in batau Christian oiba haibase lining laishon amabu chachaba lambi amani lining laishon chachaba matamda furup hongde haibase mayek sing tai lamdam asida chahi cha kaya dagi leraklaba Hindu lining miram dagi lakpani mayang leipak dagi lakpani Meetei aikhoina Hindu lining asi chatpa matamda Meetei kanamata mayang onkiba leite maram aduna Christian lining chatpa matamda Christian lining chatliba Meetei macha adu chingmi onde naga onde kuki onde America onde amasung English macha onde Meetei na Christian oiba matamda Meetei oina adum lei Meetei aikhoina Hindu lining chatpa matamda kanamata na Bengali onkiba leite Bihari onkiba leite Meetei aikhoina Hindu lining chatpa matamda Meetei oina lei Meetei gi lon na adugumladuna Meetei aikhoina Christian oiba matamda su aikhoi chingmi onde aikhoi Meetei oina lei lining laisona furup onde lining laisondi mahakki pukning gi apamba wakhal gi apamba chachaningba lining laison adu da chachabani lining laisona furup onde haibasi yelhungai degi lerakliba aikhoi gi channarol sing asina mayek sing taakli maram aduna mayek asina tabam famda leiriba echil-enao sing marup-mapija sing ahalaman sing lai guru sing Meetei na Christian oiba matamda how onde Meetei na Christian lining chatpa matamda aikoi chingmi onde aikoi na chingmi bu yamna hanthana yengba how bu yamna hanthana yengba oirabadi chahi lising kaya gi mamangdagi leiraklaba aikoi gi haurak leirak wari asida ipa ipu singna chingda chingmi oina khundara mi chingmi oirami haibasi mayek sengna taakli aikoina chingmi bu yamna hanthana yengba oirabadi aikoina aikoigi ipa ipu singbu yamna hanthana tukachana yengba ga pangkhakni maramaduna ngasidagidi leikai asida leriba ikungang asida leriba lai guru ahalaman ipa ipalo echil-enao marup-mapija phai khibikna Meetei aikoigi ipa ipu singadubu hanthana yengbiba thina ngangbiba chaibiba sokna samnaba yadabagi wakhalon asi thadoksi mapangi oiba pochaksinga mapangi oiba thabaksinga chingmi tammi anigi marakta yekna tingkhang thambagumna nungsi chanana leiminaramba punsi adubu yaikhai thingaina nabagidama khonarakpa wakhalon asi thadoksi aikhoi ngasidi Christian oire aina Christian oirabasu ai Meetei oire aigi sagai hongde aigi salai hongde ai Meetei machani Meetei macha amoina aina Jesu Khrista bu lousinjabani aina Jesu Khrista bu lousinjaba matamda ai America onde ai how onde ai chingmi onde ai Meetei oina adumak leiri Meetei na Hindu lining chatpa matamda mayang ondabagum aihak sungasidi Meetei oina Christian oirabasu Meetei macha ama oina leiri aibu amasung leikai khunasida leiriba Christian oikraba Meetei macha singsibu how oli haidune khoina nokna biba chamna biba oirabade lekai khunasida leiriba lai guru ahalam gauriya kallaba asengamang phajana khairaba lining laison chetlaba Hindu lining chatliba ahalaman sing asida changsillaga ipu iben nangdi mayang oledana mayangi lining ninglabani nangdi mayang oledana hairurabadi ipu aduna iben aduna ibu soidana mak chairakani nganglakani Ebungo nang bahap tade nang munna wakhan khalu ai Meetei ni ne hei lining laisona jat on banatine lining laisona haibasidi pukning gi apam lambi aduda chachabani aina Meetei macha ama oina Hindu gi lining laisona si chatpa matamda ai mayang onde ne hei bungo
ai bihari ondene ai bengali ondene haina soidana paukhum lakani matawdugum laduna ai Meetei macha ama oina Christian oiba matamda ai kuki onde naga onde paite onde tangkhul onde mijau onde ai Meetei oina leijari aduna ngasidagidi Christian oiba matamda Christian oiriba mi adubu how oli haina noknabiba chamnabiba oirabadi Christian hariba lining laison asidi England hariba leiba aduda sule America hariba leiba aduda sule France hariba leiba aduda sule aikoina English macha sing adubu how ni haina noknarurabadi American macha sing adubu nangdi Christian oirabanina how oli haina noknarurabadi America macha sing aduna sahib macha sing aduna aikoibu karinu na hei haiduna soiduna hangrakani sahib sing harakani aidi English Christian America macha aduna harakani aidi American Christian German da leiriba German gi mi aduna harakani aidi Germany Christian aidi how onde haiduna soiduna paukum lakani aduna ngasidi aina Christian oiba matamda ai how onde ai chingmi onde ai America onde ai English onde ai lamdam asida pokpa lamdam asida chawba Meetei ama oina ai hingli ai Christian oiri aigi furup oina thadokte aigi salai oina langthokte aigi iron bo oina manghanjadi aina yokhatli masibu sogatli male masida leiriba furup pumnamaki mamangda Meetei hariba furup asi leiri hingli haibasi mayek sengna taaknanabagdamakta aina Christian oirabasu aigi lon aigi culture aigi tradition aigi furup aigi horak irakpagi wari likun pumnamakadu malem sinba thungna aina satakli ngasidi aina Christian ama oina lamdam asigi oiba ipai pusina thambiram laba mamal yam laba mamal luraba culture amasung tradition pumnamak asibu manghangi haina khande Christian ama oina aina pamjaba lining laison aduda chachaba matamda how oli haibasidi khitang wakhal thenba wakhalon amani haina miyam gi mafamda aina thamjari haikraba wahai kharasina tinbiriba amasung tabiriba khwai khibikna taba matamda wakhalda nungaitaba thamoida sokpa amasung miyam gi pukning bunda hanba yawbu oirabadi nachani nanauni nabungni marupni haina khanbiduna ngakpinanabagidamata khurumjari